Jananeta Hijam Irabot Ningsingduna Arambai Tenggol na Lamtu Sengdokhre. September tha Jananeta Hijam Irabot Ningsing nimitna lakpaga iroina na ngasi Tenggol district ta lairiba Arambai Tenggol unit singna National Highway 102 gi YK College Wangjing gi mapadagi Wangjing Khabukhong faubada Lamtu Sengdokhre. Ngasi gi Lamtu sengbagi thoramadu Tenggol district ta lairiba Arambai Tenggol gi unit 8 Unit 1, 2, 3, 4, 5, 53, 56 na Wangjing amadi lamdingi local club sing amadi Wangjing da lairiba relief camp anigi miyamga punna chathaki. Lamtu sengba aduga mari lenina Tenggol district ta lairiba Arambai Tenggol unit 8 ki PRO Kishan Soibam na fongdorakpada. Aikoi punsinduna laikidraba athauba Hijam Irabot pu ikai khumnaba utpo oina ngasi Lamtu sit sengbagi thoramasi pangthokpani. Lambi ginakiyata fataba plastic sing langthokpa haibasi hanadagi su lengaki amadi tongan ba NGO singi maikaidagi langthoktanaba miyamda awareness piba kayasu laikre. Adubu aikhoigi miyam asina awareness adubu follow tawbadi kaya uzade hairaduna fataba plastic sing mafam chana langthokminasi tungi mirol kansi haiba taragadi aikhoina angam thaudang sing lauminasi haiki. Library kem gi miut singsu mayam thokpiraga koigi athoba Hijam Irabot Ningsing numit lakpasigi mangoinana koigi YK College Wangjing dagi horaga khaba khombo masigi soroki nageta leiba phata hodi mayam sengdoksabani athoba sigi mafam dei kai kumna burchabu oina adu mayam da koina koigi side dagi Arambai gi side dagi thamjaning baji akoi sumaina mafam chadana langthokpugi thaba asi mamangda ju hanjan akoi thakana tana tokuna ju mayam sengdoi ado khunjan binaba lei haibagi muongda phata hodi du mafam chadana hudopasina अखोगी तुंगी मिरोल जिंदा अखोगी आवाज से खेंग नंगनी है बदु मयाम गाँव दबीदा सेक्शन में नब फै सिली बस सोशल सर्विस इदा मयाम नाग यत्ता लाइब्रेरी बे चिन नाउ सिंग सु अखोगी हौसे अखोई ताउन सु पनबी की बजे तौबीनब लेरे हाबगी मतागु मखोई सिट कदुरबे सेंगदब हुंथोक कदुइसि अतोप मीना लागा चखायम नत्रगा अतोप मीना नते एलियन दे लागा चखायम नते अखोई मियोय बाइबा अखोई मियोय बेसिन ने अखोई मोसललिसु सेंगदोकदब जो अखोइना अदुना अखोई इसाना ज्ञान ताना अमोला काइसिंगे मफम चाना थंबिरगा मसी अखोई गवर्नमेंट खक्त जो ताइनब यादेबा अखोई पब्लिशिंग ने ज्ञान ताबिरबा लंथोकदब फत हाउसिंग मफम चाना थंबिरगदी डिपार्टमेंट की सुमाई मथौक सबसाना तौजगनी अदु अखोई मांगजों इराबोडी लमजानबा अखोई हिजम इराबोडी की निंसिंग नुमिका मांगोइना सिनजरिबा थोरमसिदा अखोई सिगी वांजिंग द लेबा थवाल साइड द लेबा आरामाई तेंगोल सिक नतना लमयानबा सिना इमा लेबा के दमक कथोखिबा अमदी सुगुंबा लेबा के दमक तौबिबा थौदांग खरसे माबु निंजिंगा थमोइ नुदु कक्ता लेबुदु नतबा मखोइना तौरम थौदांग दो अखोइसु मसा मना मोइना खुद खतंग दोरसु खोंकाम दोरसु थांदोंमिनबगी हैनबसे लेमिनजे हारगा असिम स्टेटन